Imes Paudam Tabiri Basingbu Ahan Mamaktada Binitana Taram Noxa Voloyana Kurumzari. Hozik Paudamasi Maroyo Pau Tamzari. War on Drugs Mission Maumiam Nasusabali Habagi Warep, Chief Minister N. Birenda Pishan Cray. Food Safety Department Sang Naina Chanjaki Quality Check Togudabani Haina Health and Family Welfare Minister Dr. Sapam Ranjana Phondo Cray. Manipur ki nat sankritan ngasidi maming tangay bagi fibam dalak le haina Padamasri Naba Warepana Haikre. Loinana actress Bidisa de Mazumdar Tauriyan duna siramle. Mapungoyo Paulo Birase. Manipur dagi mayai kaba drugs sing marupang na mutana balengana sangslak liba war on drugs ki mission da maugi miyam na su mapung pana sogotli loinana lengakta angamba mateng pangani haina warep lokre. Warep adu Mau Council ki makok thongbalu sing basing Mau Students Association, Mau Naga Women's Welfare Organization, Bilas Sip Singh Senapati District Contractors Association Imu Singh Yauba, Mau gi MLA Amadi, Hanagi Minister Loshi Dikona Lucingba Kangbuna ngasi, Chief Minister N. Biren Unaraduna Pisinki. Ngasi gi Tharamaduda Minister Letpao Hauki, Civil Leader Singh Susaruk Yaki, Tharamaduga Marilena CM na Paugi Mipam Amangasi, CM Secretariat ki Darbar Hall da Sinki. Maduda CM na hai, Mayai Kaba Drug Maru Pang na Mutat na Bahana Bada Mateng Pangani hai na Lauthokre. Churachandpur amasung Senapati District da, Minister Amata Laite Haiduna District Anigi Praja Singh Nuaitaba Tobiganu, District Ania Sigi, Minister Insas Oina Chief Minister Masamang na Tabak Togani Haina, CM N. Birena Pongdoki. CM na makata kibada lengana sangslak liba war on drugs khongjang asida Mau Council amadi atai subordinate groups sing na larok liba khongthang asi ngamkhai leitana thagatli khongjang asibu Manipurda yelongai dagi leminarak liba Naga Kuki Mitai Pangal amadi atai community sing na mapung phana sagolak pa asi thagatningai ni miyamna amate oina mapung phana sagolak padagi ngasidi war on drugs ki khongjang asi sungsoi soidina mai pak lagani haina su CM na phongdoki. Saya pun sedih pada kita jauh. Aduh nanti pada maret lagi, bapak lagi. Kalau orang lagi Manipur itu sih mana lagi kalau pergi sini nak maret dah. Wakai hasil pergi mau membantu bah. Mungkin bapak tu membantu betul. Bapak ni country itu membantu betul. But don't interfere in the internal part of the state of Manipur. Jadi macam tu yang ini. Ekoi ni jadi ekoi jadi nama yang Yoi sing Kongzai sing Kato sing Mau Tangpu Baik tak pun ada lebih dari apa lagi yang musim besar sih harus mau mana sosial media ada tidak yang masih stop dulu juga masih Manipur dari original lebih apa istri nama yang masih belum apa ni influencer dari sana dan apa nak kopi orang masih masuk yang tertentu. Manipur da ngasi miyoy ama COVID positive oiba thengnaki ngasi miyoy 103 COVID test tawada miyoy ama COVID positive oikibana ngasi ki COVID positive oibagi chang chada ama dasmik ahum yauki Istaya asida COVID laisa lakpadagi ngasi phawada apunba miyoy lak ama lising kuntra teret chani kuntra nithoi COVID positive oikre miyoy lising ani cham kunna laikhidre apunba phakibagi masingna lak ama lising kuntra manga cham tarani naba phawagi chang na chada maudra ni pan dasmik Mari manga ni active case na miyoy ani lairi. Health and Family Welfare amadi IPR Minister Dr. Sapam Ranjan Singhana aikoina nungtigi chari basinjak sing asigi quality ningthi na yengsin badakar oi asumna sang nai na yengsilabadi aikoina haksang sokningai oi basinjak chagadabadagi ngakthokpa ngamgani. Wapam asing ase Minister Dr. Sapam Ranjana Green Can gi ahan ba convocation thoramda athoiba mithung oina saruk yaraduna phongdokibani. Palace Compound Laiba Manipur State Film Development Society MSFDS ki auditorium da pangthokiba tharamaduda
Thangmaiban ACG MLA KS Joy Kishan Thoram Mapu Ebagaloyana, Deputy Commissioner Impal East KS Daina Devi IS, Health Services Manipur Director Dr. K Rajo, Thangjam Agro Industry Private Limited के Chairman Amadi MDTS Joy Kumar, Green Can के Chairman Birendra Laishram Amadi Managing Director Justin Laishram Su Saruk Yaki. Thauramgi charu amo oina training loiraba trainee singda makhoigi certification yanthoki. Thauramadu Minister Dr. Sapam Ranjan na makha takhibada Food Safety Department na sang naina sinjaki quality check togadabani aikhoigi haksangi phibam asi aikhoina sariba sinjaki makha yamna poli mapandagi pack togduna puslagli ba chana thaknaba sing asi loina phare haibagi guarantee leite Asigumba pek tauraga purak papolam amadi sinjak singasi yengbadadi yamna puning singsilamgani adubu kari yauri amadi quality kaya yamna leibage haibadudi khangbangamde haiki. Yamna takpiriba tambiga fazna coordinate tauraga fazna practice tauraga yam certified course nina certified course to tauriba kenosilo so takpiriba kenosilo wherever you practice where you may open your own form of bakery and handofia. But the most important thing is the quality. The quality stuff has to maintain hygienic and stuff which is good for the people, for the people that they consume the uduli because the people who will be consuming it's our own people. When the hygienic Haukiba lising ani amagi June tarani panda thokiba Manipur gi ngamkhai ngaknabagi miyamgi ihauda laikidraba athauba singbu ningsingduna sahi asigi oinasu UCM amadi amukona sinduna the Great June Uprising and Unity Day gi thauram pangthoklagani ningsing thauram asibu saruk yabinaba UCM amadi amukona punduna semba the Great June Uprising Day Observation Committee na appeal torakpagaloyana miyamgi maten nirakli Hiramasiga Marilena Kwakaitela Laiba Amukogi Office da UCM Amadi Amukogi Thomi Singa Punna Paumi Singa Unabamada UCM gi President Joy Sandra Konthaujam na makha taraduna Handa Pangthokadoriba Kunma Thoirak Suba the Great June Uprising Day gi Tharamda Miyam Punna Lakpiduna Saruk Yabiu Tharamasi North AOC da Laiba Ketru Pata Pangthokani Pangthokadoriba Tharamasi da Miyam na mateng pangbiu Miyam gi mateng yauduna Tharamasi mapung phaba ngamloi haiki Aikogi observation pangthokani hairiba observation asidajita aikoi iramdam sida leiriba isin inau khuding mangna numit achibu aikoigi thabuk leiramba aikoigi achinba leirapongkesu hairiba numit asibu aikoigi miyamgi damakta iramdam kaibi yaroi ijati gi damakta ngamkhai gi damakta thawaina pontha fikriba atauba singi haikat lam lekat tambagi thauram asibu saruk yabiu haina observation committee ge chairman amo oina miyam da pijari aduga numit asida isida aikoi iramdam asida leiriba ijati khudi mangna iramdam asida leiba phuruk khudi mangna aikoina hairiba thauram ase pangthokna bo honabu matamda selgi paisagi amadi potki tengbang miyam de nijagodori miyam na mating pibiu aikoi hairiba numit ase matam chuppada aikoi sanagi kali na yi agale hogadaba adugumlaba tang traimpan jungi tang traimpan numit asini Nakalamaromda Manipur Singnarak Pakudimak All Manipur United Club Organization Amuko Amadi United Committee Manipur UCM Anina Mang Thaduna Tengnagani Haina Amuko gi President Amadi Kunma Thoirak Suba the Great June Uprising Day Observation Committee gi Vice Chairman Nando Luwangna Pondorakli Waikomani Girls College Thobalgi Geology Department Sinduna ngasi mahiroi singi nongmagi oiba Occasional Career Based Lecture Cum Workshop Ama Thobal Okramda Laiba College Asigi Seminar Hall da Pangthokre Tharamadu Waikomani Girls College ke Principal Professor Ais Manoranjan Sharma College Asigi Geology Department ke Head of Department Laisham Sonia Devi Amadi Political Science ke Head of Department Naurem Jotin Kumar Singana Athoba Mitung oina saruk yaki Mahiroi Amadi Oja Kayana saruk yaduna Pangthokiba Tharamadu GSI Impal Office ki Senior Geologist Nomaitem Herojina Resource Person oina saruk yaduna Geological Survey of India Activities and Career haiba topic ta wa ngang bagaloyana saruk yakibi mahiroi singasu interaction gi thoram pangthokki Manipur gi mai purakhiba
Nat Sankritan ngasidi maming tangaibagi phiba amada lakle haina Padmasri Naba Warepana phongdokre. Zen Dance Academy da pangthokpa All Manipur Arts and Culture Students Union Amak Shugi Kulumdoi Shuba Mapok Kuman Tharamda Athoba Mitunglongi Waram Piraduna Mahakna Hai Lamdam asigi mai oiriba Nat Sankritan UNESCO na sakhang biduna Intangible Heritage List ta chankhrabasu ngasi maming tangai hobagi phiba amada leire hairiba kala sibu kanagumba kharana Tawning Bamong Tauba Tenere, Masi Amakshuna, Achoba Taudang Loraga, Yingsin Bagi Tangai Padre Pongdoki. Nasigi Taramaduda, Akanaba Mitunglet Oinasaru Yakiba, Progressive Artist Laboratory Director, and Tikena Hai, Hauzik Academy Tamliba Syllabus Asi, Matanga Chanadre, Kupna Yingsin Semdok Pagi Matam Oire Pongdoki. Wangang Sangangi, Hajava Malaysia, Sakyayu Taki, Hajava Malaysia. I tongan mo mali mo manadaba yamna unique oiba I aesthetic culture malajayeba maduda sagal lapani mara maduna I lining lambi maduna jivaga atmaga paramatma yaunanaba handaki mapokteki matengi mapok phawada aran kubam phangnanabagi damakta tunglam chetpu yai phenabagi damakta leiriba sigumba highly ritual and highly spirituality ki concept sagat pa Nat Sankritan bu akoina lamda masina karigamo matamta entertainment basis ta entertainment oina loro pedagi tawrubusu yaba tawdrubsu yaba Taramaduda JNMD Agritia Group K Kumar Singana Taramapu oina saruk yakibagloyana tongan ba nat ki tharong kyasu utki Thawai Farmers Producers Group Thobal District na Hairok Kendrada Chahi ama sumna sathagadaba Jai Lobuk Maikai Panglasi Mission ngasidagi Nongpok Sengmaidagi hodokre miyamda wakhal tahanbagi tharamadda Thawai Farmers Producers Group ki trainer L Megan phongdokibada lamdam asida tanatana malemda makhal kayagi laina tina tholokleba si aikoina chemical yawba sinjak sing chabadagini haibada haimanba thokloi Chana thaknaba manama singda chemical fertilizer sing sinaba toktuna afaba hakchang phaba kunai ama semnabagi pandamda mission asi sangsinjabani mission asigi pandamdi Kendra sigi yumthong khudingda vermi compost semduna aikhoigi labuk amadi ingkhol singdagi chemical fertilizer free oiba manama sing puthokduna fertilizer free oiba iramda ama sembani haiki Tripura ke Awang district ki manung chana leiriba Dharmanagar subdivision ki mafam kayada ahanba khundarakiba phuruk ama oiriba Manipuri sing supham nompham leraktaba ama dilenga ki thabakta sangbagi chang yamna nemkhibana hingnaba honabada masagi leijaramba lanthum sing yonthoklaga atopa mafamda chatnakhibana ayamba oirakle ngasidi Dharmanagar asi Bengali singi makhutta taduna Manipuri sing minority oina wana hingauri Manipur lenga kisi minister soiriba duga lining thosanamahi temple board haying khomgbal ge chairman soiriba nongthombam birengi miyeng makhada lining thosanamahi temple board haying khomgbal ge thomi singna mafam aduda paumi kharaga loina chatuna mafam adugi miyanga unaduna makhoigi oiriba phibam singi matangda wari shanabada mafam adugi ohoriba phibam adu khanglakhibani khongcha aduda thenarakiba Dharmanagar gi Rajbarida Konthaujam Somendra Koba amana phongdorakpada Dharmanagar hairiba lamasi hana topa maming ama tholingai matamdagi hauraga mafam asida Manipuri hairaga khangnariba maitai amadi Vishnupriya singna khundarakibani adubu kumjali singa champani futareta matamadugi Tripura gi ningthau Bir Bikram Manikyo Bahaduna mafam asida Bengali sing khundaba yabagi ayaba piki Madugi khudong chaba lauduna Bangladesh ki ningtambagi lan matung kumjali singa champan Humdrani thoigi matamdagi masing yamlaba Bengali kaya mafam asida changsilakduna khundaba haurakduna Tripura gi lengak phauba Bengali singna paikraba matungdagi Dharmanagarda leiramba Manipuri sing supham nompham leraktaba amadi lengaki thabakta changbagi chang khanghan hanthaki akhoi Manipuri Tripura da leiriba Maitai amasung Vishnupriya Sampradaya gi soktarapagi matungina makhoi sibu chinghat pajaba mateng pakhat pajaba mateng pi pajaba gi phibamda iningthauda khoi ningsangjari Tripura Manipur Sarkar na Manipur government en biren chingna palingaida karam tauna akhoi
त्रिपुरादा मणिपुरी सिंसे मपांगन कलन जाबरा ममुचा की तमक्ता ओइना करी फैसिलिटीज पीब जाबा कल्चरल की ओइना करी डेवलपमेंट पीब जाबा असी अमता खंदबिरदी कोई जामना नुंगाइबा हाइबदो थोपनी खोंगचल अदुगी मतंगदा लाइनिंग थौसनामही टेम्पल बोर्ड के मेंबर अथोकपम सिंगलेम्बना मखा तारादुना त्रिपुरादा लेरिबा मणिपुरी सिंगना ngasi yamna wana leiramba sida लाइनिंग थौसनामही टेम्पल बोर्ड नसु मणिपुरदा हल्लबा मतुंगदा मणिपुरगी चीफ मिनिस्टर एन बिरेन अमदी इनिंग थौ लेसेम्बा सना जावबदा पाउदमदुना मफम असigi खुंजासिंगना पामलिबा सिंग asi थबक तो ओंथोकपदा पांगबा याबा मतेंग पांगनी मरमसना हिरमसदा मणिपुर लेंगानसु लमदम तामना लेरिबा मणिपुरी सिंगिदमा अहेनबा मियंग संगबिदुना मखोइबु महुसागुमना नुंगाइना लेबा याहन्नबा थबक पाइखतपियु हाइखि सनामे टेम्पल बोर्ड तकी अखोइना सनामे टेम्पल बोर्ड नंगंबा कल्चर अमदी लाइनिंग नाइसोंगा लाइरावबगा मरी लेनबदुदी अखो सनामे टेम्पल बोर्ड ना जो अंगंबा होना जरकनी अदुगा नानाइना इनिंग थोलेसे मसना जावबदा खुरुमजरी इनिंग थोनसु कस्टम की ओइबा मतेंग जो पांगबिदुना हाइबा मैते अमदी बिष्णुप्रिया मणिपुर सिंबु कन पांगनबा मतेंग पांगबियु अमदी ऑनरेबल इकाई खुमनजरबा ऑनरेबल सीएम एन बिरेन सिंगनासु मियंग चंगबिजुना लमदम सिदा लेरिबा मणिपुरी सिंगिदमक करी तौबु याबगे हाइबदु तौबियु हाइना खुरुमजरी मतम खरनी की ममांगदा मफम कयादा नोंग लेपना सुबना मरम ओरगा इसिंग इसाउ लैंडस्लाइड मसलाइड कया थोखिबदगी अवाबा मायोक नरिंगै सरासिदा जिरीबाम डिस्ट्रिक्ट की बाबूखाल खुल चंगफम लंबी की सरुक नमथखिबदगी खुल कया चथौ चसिन तौबदा कुदोंग चादबा मायोक नरी मसिगी मतंगदा जिरीबाम की प्रजा अमा ओइना मैत्रम विजयना हाई खुलकी लंबी ओरिबा बाबूखाल लंबी असि हंदकी इसिंग इसाउना लंबी असि थदलमले चिंगचेप लोमदा नपसिलगा चटनबनी मरम असना मरी लेनबा डिपार्टमेंट सिना लंबी असि चटपा याहनबा सिनबियु हाइना फोंदरकली हिरम असigi matangda जिरी डेवलपमेंट ऑर्गेनाइजेशन की प्रेसिडेंट एन सदानंद मैतैना हाई जिरीबा अमदी तमेंगलोंग डिस्ट्रिक्ट के बॉर्डर दा लेरिबा बाबूखाल की लंबी असि फावरगा छाबुखात बोराइखाल चटलबा लंबी असigi लंबिजिंदा लंबी सरुक खरा तुरेलिसिंग हंथरकपदा लंबी की सरुक खरा इसिंग न पुबिख्रे हाइरिबा लंबी असigi थोंग असि चीफ मिनिस्टर अमदी वाउस मिनिस्टर ना थोंग सानबा अयाबा पिरक्तुना थोंग सारगनी हाइबगी नुंगाइना लेरिङै चरक असिदा लंबी निंखाइखिबा सिना खुंजा सिंह नमी पाइनरे मरम असना ऑनरेबल सी अमदी वाउस मिनिस्टर ना जिरीबांगी खुंजा सिंह बु मिनुंग सिबि लोइनना येंगबिदुना अथु मतमदा लंबी असि सेंबिदुना वाजरबा प्रजा सिंह अवाबा को अनबियो हाइना जिरी डेवलपमेंट ऑर्गेनाइजेशन ना अपील तौरकली अखोई जिरीबांग अमसुंग तमेंगलोंग डिस्ट्रिक्ट की बॉर्डर दा लेबा बाबूखान हाइरिबा जगह सि फावरगा सबुघाट बोरोइखान ताना चटकदोरिबा लंबी असिगी लमजिनदा मोक्तो खोंग हाइना अहानबदा थेंगनरिबा खोंग असे मसिगी मथक्ता अखोनी इततना मीडियादा सोशल मीडियादा मसिगी लंबी थोंगी मरमदा पंजरिबा पंजरमबा दुंबा लंबी असिगी सरुखरा तुरियना इसिन हंधारपदा अखोई लंबी की मपान याम नकना लंबी की पोर्शन यावना अखोई पुलप इसिन से नोंमै मरुगा लोइनना वार्निंग लेटर थमलंबगी मायोक्ता द वुमेन्स डेवलपमेंट एंड कल्चरल फाउंडेशन अमदी लांगोल निंगथौ लेकाइगी इमा सिंगना वकत मिफम चथखरे ngarang megi kunmanga da langgol ningthau lekai da leiba gurumayum premilagi yumgi getta sakhang daba singna kapthok triba nongmai maru amadi warning letter adu thengnarakibani hairiba thaudo adubu yaning daba phongdoloduna premilana hai kanana karigidamak aina aranba torubagi asigumba mi bu kihanbagi thabak asi chatharakpano haibadu miyam khangna sengdokpa pami loyana amuhana asigumba mi bu kihan khanganbagi thaba asi chathabiganu phongdoki nongmai maru khara chithi amaga loinana ai geta yansalaga thambirame masi kamai tawdana karamba ground da na taga karamba niti niyom da na taga kari aina aran ba tawdana hairiba posakse thambirama no haibase ai kitang nungai jade Drug abuse के मतंग दा awareness program ama Assam Rifles Modi Battalion na IGR South की मखादा सिंधुना Maha Union Government School Sandel dangarang pangthokre awareness program adugi charuamo oina drug sinabana miyoibagi hakchang amasung pungning wakhalda soaliba adugi matangda lecture pi khi amadi aina yadaba drug sing kabar tawbagi
oirakadaba phal adugi matangdasu lecture duda panki awareness program aduda national football player Moirangthiang Goromani Charuk Yaduna Mahiroi Singda sports item Singsu Yantoki Manipur State Sumang Lila Council na Sumang Kumegi Saknai Reba Lila Roy Nupi Chabi Mainam Nanda Elias Bidarani gi Kurai Puchibaleka Impal East the Labana Ikang Kangudana Lekidabada State ki Thakta Sadanjali Katuna Awaba Pongdopagi Tharam Pangthokre Tharamasida PS Gunasandra Sharma Lifetime President Sumang Lila Council Amadi M Punimasi Laima President Manipur State Sumang Lila Council na President Member Sing Oina Saruk Yaki Manipur State Sumang Lila Council ki Lifetime Secretary Chagurak Pom Hemantana Tharamadugi Taramna Okpagi Warol Thamkibagaloyana Lila Roy Nandana Ngalingai Matamda Sumang Lila Gidama Kathok Piramba Kaya Singthaki Tharamaduda Sumang Lila Council General Secretary Yumnam Nila Chandrana Haikibada Sumang Lila Gidama Kathok Piramba Singna Lekhidraba Matamda State ki Thakta Ikai Khumnabu Utpaibasi Sumang Lila Kannaba Ihau Sagatpa Council asi calendar Thara Amani Loyana Kunai asi Kannaba Thodang Singi Manungda Lila Kanba Ihau asisu Amani Haibada Haimanba Thokloi Haiki Magna Lekidabada Nupi Sabiga Sobama Pama Hangduna Lehoragani Sumang Lila Council na Lehoriba Imung Manungi Awabada Su Saruk Yari Haiki Laikidraba Lila Royasina Kamakya Sangit Mandal North Impal Manipur Jatra Mandal na Singba Lila Kanglupta Yaurongki Mahakna Pamna Sanaramba Lila Sing Maruina Sanapat ki Tharikta Kanchi Kokil Kanchi Ashram Postmortem Adhikarna Singbani TV actress Pallavi Dena Mahaki Kolkata da leba kada Thori Yanana Sirambadagi Bengal entertainment industry da awaba saithangama pikibai kui dringaida Sahi Kunmathoi da Suribi model turn actress Bidisha De Majumdana Kolkata gi Damdam area da leba masagi kada Thori Yanana Sirambadagi Anauba awaba amamu hapsinkre modeling fraternity da Bidisha De Majumda Lekidabada Awa Pongdokre Mahaki Haksang adu postmortem gidama RGK hospital da police na thakre suicide note ama mahaki kadagi phangki kari maramdagi phagolaklibi actress amana suicide tokibano haibagi thijinba hokre mahna iramba suicide note adugi khuti handwriting expert sing scrutinize togadori Bidisha De Majumdana ahan boina short film Bahar da Clown da lisingani kunmathoi da kumki April Thada Jammu da Tathakiba terror attack adugi maroiba mara leibani hainariba miyo ama National Investigation Agency NIA na fare miyo adu South Kashmir gi Pulwama gi Putrigam dagi Abid Ahmed Mirni hairi mahak ban tokraba Jais E Muhammad terror outfit ki overground da thabak tobani April 12 da Sanjuan da thokiba attack aduda security ga khuthokna bada terrorist ani shiki Pidai natraga suicide bomber singna security personnel singda bullet ki nong juhan ki security force na su hanna nomai kaptuna encounter du thokibani thaudo du PM Modi na Jammu gi sambada lakadaba numit nini gi mamangda thokibani sanabagi pauda Indonesia gi Jakarta da chathariba Asia Cup Hockey 2022 gi ngasi sanakiba match da India na host oiriba Indonesia bu 13 sinoda maithiba piduna Super 4 knockout stage sangbangam tournament sigi India gi ahoba numita India ga Pakistan goal amamam sanaduna draw oiki India gi ani shuba Japan sanaba match da Japan gi makuta ani manga da maithiki India gi rival oiriba Pakistan Japan gi makuta ani ahumda maithiki bani Hauserabada Maroya Pamukana Pijari War on Drugs Mission Maumiyam Nasu Sogoli Habagi Warep Chief Minister N. Birendra Kishan Kray Food Safety Department Sang Naina Chinjaki Quality Check Togodabani Haina Health and Family Welfare Minister Dr. Sapam Ranjana Phongdokre Manipur Ginda Sankritan Nasidi Maming Tangai Bam Dalakle Haina Padamasri Naba Warepana High Kray Loinana actress Bidisha De Majumdar Thori Yanduna Shiramle Ngasigidi Paudam Pijaba Matanga Solution Jare Miyang Tabiri Basingbu Amuka Hana Kurumjari